Matamada Angang Nonglay Nung Sil Lepanga Lenung the Nam Sinbo. Matang Maka on Tog Hanbo. Johara Haba Asmandagi Nungi. Len to Hanbo. Yang of a singer Ngamba Musung Musalman singing Matakta Makogi. Kabu Chal Hanbo. Play Kelena Sandokbo. Mihan Mipunto Hanbo. Matam Chana Nong Sudabo. Ichao Tok Hanbo. Akiba Pok Hanbo. Afabamio sing the Duato was a lobby the Basinaching Bakudong Tiba Amasung. Awab sing a silakani Hino. Huzur Sallallahu Alaihi Wasallam na takbirami. Asigumbo. Fatta batabok sing a sitawabadi. Awab tagani haibasi. Huzur Sallallahu Alaihi Wasallam no. Sahi lising a masamrigi mamang the takbiram lay. Allah git Huzal the Gikoi. Zakat ki matangdo. Mari subatangak fawa pun kangminakre. Nungsiba bitilina sing na karigumbi yung bi hudabi auragasu. Zakat hain playlist sama yauri bani. Mazda sanglagi yang biyo. Ay video asigi ay button da suhab charamge. Hajik ekoi mga suba tangkag oina. Zakat ki makhal taruk thok i haib ki matang da khangminasi. Zakat ki makhal taruk thok i. Ahan badaw. Saasan gi zakat. Ani subadaw. Sana chandi gi zakat. Ahum subadaw. Lalol itik taw mal gi zakat. Mari subadaw, Lenung dagi thokpa khoni gi zakat. Manga subadaw, pothok chathok gi zakat. Taruk subadaw, sadqa fitr. Hairiba potlam sing asigi maramda imam mari make mo chap mane. Adubu, Lenung gi pothok ki matang dadi, Hanafi alim sing gi motto. Zakat ki mahutta saruk manga thokpa gi amapibu wazibni. Karigumba Musalman sing na Zakat ki Makhal sing asibu. Mapung Pana Amasung Chang Nai na Pirabadi. Lairba Amata Wana Nangno Siroi Dabani. Hazrat Ali Rajallahu Anhu gi riwayat Asida.gi Lait Lairba Singi Tamakto. Inakun Basingi Matakta Zakat Piba adu Kakta Natano. Atop Makhal gi Mateng Pang Basu Wazib Oi Hairame. Aseng Makti. Masi achumba natte. Maramdi, karigumba masina achumba oiram labadi. Hazrat Ali Rajallahu Anhu, masama ke atoba riwayat amage khilaf oiragani. Maramdi, Hazrat Ali Rajallahu Anhu na Huzur Sallallahu Alaihi Wasallam ge sanayathang nakal tawri. Madudi. Zakat wajib oikrabadi atoba sadqa khudimak cancel tawkre. Maram masino. Wajib oirabadi subnagi zakat khaktani aduga amaramdaw kharas tawbagi matang haiba tarabadi Musalman haiba asi mal tung sinna nabagi damak pokhiba natte. Malgi mathawdi Allah Ta'ala na yabina ba thabak sing the season of aduga isagi oina ngamliba makai awaba khangba masung atopa singdo kharas tawba haiba asmakni. Allah gi pukai da thamjin khiba adu khaktani Aikoi the Kana Rugadaba. Mahaki bank the Tamjin Krabamal Adudi, Mankigani Hibagi Akiva Sulaitre. Bank fellow Gani Hibagi Chingneva Sulaitre. Loinana. Mio even Yamna Darkar Oiraklabamatamdo. Tamjin Kribo, Mal Adugi Kaanaba function began. Allah Ta'ala is saying Labasanayatang, Huzur Sallallahu Alaihi Wasallam Nakal Taubiri. Hey, mio ibanang nasagi pukailan gay adu ay maikay de thado. Adu oirabade may na chakani haibagi akiba later roy. Quran kigani ising the look kini haibagi akiba later roy amasung. Nakoy giyam na darkar oiba matam adu lak pado. Ay nakoy da pura pina bigani. Allah Ta'ala gi aseng basanayatang ama. Mipum kuding mang na masagi oina hayang kayamat kidamak kari posak mangzaw na thamjakrabagay haiba si khantavam thoi. Nakoy Allah Ta'ala bukaw thoglaba miyo singum oirakanu. Makoy sing adadi Allah Ta'ala na masana masabu kaw thok halabani. Nakoy gi mal sal na chana su asi. Nakoy gi changyang tawna posak ni. Maram aduna Allah gi lambi da piba lepkanu. Masina nakoy gi damag afabu oigani. Huzur Sallallahu Alaihi Wasallam gi sanaya thangso. Ekoy na hana khangminakre. Madudi
Karigumba aigi inakta uhud chingmuk chawba sana leirabaso aigi thamoina madugi manungdagi khajik phawba inakta thamjinba pamde migi landon singdoknaba thamhoba adu khak nattana samna hairabada isagi lengdraba mal oina kanarugadaba miyoibana hinglingaida masa masana mangjawnana thakiba adu tamak oirugani miyoibana asugwana honaraga tanjariba mal asibu masagi darkar oirakpa matamda sijinnarunabgidamakta cheksinna thamjage hairabadi Allah ge lambida khars tawgadabani asumna tawrabadi akhirata kanarugadaba adu khakta nattana duniyadasu yamna kanaba fangani madudi awaba kaya kokpada ana ayaktagi fabada sadqana mateng yamna oi loinana fattaba poloidagi sungak thokpi Huzur sallallahu alaihi wasallam gi maming chatlaba sanaya thangni madudi kalak mi hawbada matik chaba miyoi makhal ani lay ahanbada Allah taala na Quran paki mahi masing pina biraba aduga ahing nung thil tilawat tawriba amasung maduda amal tawbada supukning changliba mi ani subada Allah taala na maliyamna pina biraba amasung maduba matam khuding maktaw Pitwoknaba hotnariba mising aduni Huzur sallallahu alaihi wasallam gi sanaya thang ama akhai punna khangminasi madadi lanthum leiba singdi yamna mangjirabani khud ani mangna yed oi mangtung Allah gi lambi da leptana pithogliba miyoi adu nattana Huzur sallallahu alaihi wasallam na asumna so haidok piramei madadi Yumthang nabasing na sara silaga masana mabuk tan na chariba mi ado asengwa mu'min natte samna hairabado maru waibu wafamdi mal jama tawba asi mu'min gi lichat natte haiba asini masigi achumba pramande amangba thigumbani nongmani ni ta thoktaba matamda doctor gi hidak thiba koichen chenai kariguma thokpham thokpa changdagi henna thoklabasu Maduba thingnabagidamagta doctor gi mathau tai karigumba kanagum misak amana amangba thi adubu yamna maru oibani amasung tangai fadaba posakni khallaga masagi yumda thamjillabadi yum adu namthigani amasung masasu namthiraba mi amu oigani loinana makhal makha kayagi anabasu sandoraklagani masiga malga chap manai haibadi kaya yamna darkar oibagi haibabu Kariguma numit kharni fawbada mal sal ifang fanglaktrabadi fangnabagidamagta koichen chenai fanglaba mal aduso kaya yamna motpage haibabu kariguma darkardagi henba saruk adubu yumdagi amangba lothokpugum thunmak lothok haudrabadi mangonda achawram karaki pongthok chawthok e atopa misingbu hanthana khalak e Lamhenba maning makhatamba sina chingba amangba lamchat kaya poklak e samna hairabado fattaba amasung khudong thiba kaya laki maramaduna huzur sallallahu alaihi wasallam na macha masu singidamakta asumna dua tawbiramme He Allah Muhammad ki aulad macha masu singdaw ko nagadaba chinjak adu khakta pinabiyo haibadi amangata thoktanabagidamagta hena pibiganu Dua asin maram oiduna Said khandan gi mising ayamana ka hene ina khunde amani yawba aduna wafam masil lali haibasu yade Huzur sallallahu alaihi wasallam gi sanaya thangne Zakat pi deba zati yadu gi damakta Allah taala na kum kang halle Kaanaba Aikhoi gi ithakta tarak liba kum kang bagi awaba singam khaileite Awaba si kongnabagidamagta khusal thawrang lising kaya tawrabasu karba amata fangloi Allah taala na azab am karigumba guna amagi maramdagi tharaklabadi madubu thaidokpa ngamba kanalai khusil thawrang lakh am tawrabasu karon lising kaya semlabasu ningthau pumnamaki ningthauren oibiriba mapu mahaki maikaidagi lakliba azab adu mapu mahangna lowthokpiraba matamda ta kokkani Mahang analai sak tak thokpire aduga fanaba hidaksu takpire karigumba anaba adu fahanninglabadi fanaba hidak asi sizinabiro aikhoi isa isano anaba pokkadabo
ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯑꯅꯥꯕ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯧꯁꯤꯡ ꯁꯤꯡꯉꯤ ꯍꯥꯏꯕ ꯌꯥꯒꯅꯤ? ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯨꯅꯤꯌꯥꯗ ꯐꯠꯇ ꯅꯨꯡꯗ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯁꯤꯡ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤꯡ ꯇꯥꯛꯄꯤꯔꯝꯂꯦ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯕꯤꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯎꯝꯃꯠꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛꯅ ꯂꯩꯅꯨꯡꯗ ꯅꯝꯁꯤꯟꯕ, ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯍꯟꯕ, ꯖꯨꯍꯥꯔ ꯍꯥꯕ ꯑꯁꯃꯥꯟꯗꯒꯤ ꯅꯨꯡꯒꯤ ꯂꯦꯟ ꯆꯨꯍꯟꯕ, ꯌꯦꯛꯅꯕꯁꯤꯡꯅ ꯉꯝꯕ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯀꯥꯕꯨ ꯆꯜꯍꯟꯕ, ꯄ꯭ꯂꯦꯒꯀꯤ ꯂꯩꯅꯥ ꯁꯟꯗꯣꯛꯄ, ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯍꯟꯕ, ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯗꯕ, ꯏꯆꯥꯎ ꯊꯣꯛꯍꯟꯕ, ꯑꯀꯤꯕ ꯄꯣꯛꯍꯟꯕ, ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯨआ ꯇꯧꯔꯕꯁꯨ ꯂꯧꯕꯤꯗꯕ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯨꯖꯨꯔ ꯁꯜꯂल्लाहु अलैहि वसल्लम चही 100 ममांगदा ताकपीरमले। अखोइना हौजिक चुम्मी लाली हाइबा असिसु थबक ओइना खंगले हाइबदी हुजुर सल्लल्लाहु अलैहि वसल्लम के सनाया थंगसिंग अदुगी मयक खुदिमक लोइना चुम्मे खेतोक याबा मत याउदे। करिगुंबा अखोइना मुसलमान सिंगित नत्तना संसार पुम्बगी रहमत ओइना थाबीरख्रब रसूल हजरत मोहम्मद सल्लल्लाहु अलैहि वसल्लम की याथंगसिंग असिगे मगुन ngaakna chatlabadi kayada फखरगदबा अदुबु मुसलमान सिंग असिमकनो इस्लामगी मिंग लौना मसिगी मगुन ngaaktrabadi अतोपसिंगद करी अमुक हाइरुगनी। अतोपसिंग अदुना अल्लाहगी रसूल सल्लल्लाहु अलैहि वसल्लम ना दुनियागी अवा अना सिंगदगी ngaakथोंगनबगी दमकत करम करम चन्न पथापसिंग ताकपीरमी हाइबा असि करमना खंगनी। हौजिकसु हाइरिबा चन्न पथापसिंग अदुदा चेक्सिन्ना अमल तौरबदी दुनियागी मियोइबा खुदिंगमकसु अवाबसिंगदगी कनबा ngamgani। मुसलमान माइबा अमसुंग डॉक्टर सिंगद गैर मुस्लिम सिंगना लाकलगा लायेंग हल्ली मतौ असुमना गैर मुस्लिम सिंगदसु मुस्लिम सिंगने लायेंग हल्ली। मरम अदुना करिगुम जाति बिजाति खाइदन मी खुदिंगना यामना हाइरबा डॉक्टर अल्लाहगी रसूल सल्लल्लाहु अलैहि वसल्लम ना ताकपीरम हिदाकसिंग असि सिजिन्नरबदी कया यामना नुंगाइबा फंगलमगदबा। नुंसिरबा इचलिनावसिंग ngasiди asi fawbatan khangminarasi mathangi tangkak amadau awa ana laknabagi maram manga asiga matangda khangminasi। Allah hamsung Mahaki Nungsiba Rasool sallallahu alaihi wasallam gi Apaambada Punsi Lenba kanna Hotnasi